Sahi magi manungda lo kain khulai pairaga misam da khut thariba sing disarm tawhalaga Manipur irang asida lanjender kiba sing masagi mayumda hanjilelagani haina Home Minister Gomidas Konthaujamna thajaba pibadagi Sidrifaoba Chara Henbagi Khongjang sangsilliba IDP Wangjam Premjit Ngasi Khongjang Handokkhre Manipur Tholib irang asida Bisnobu district manung sanba torbungdagi lanjender tuna Thambal Marik College Oinam Relief Camp ta leiba IDP Wangjam Premjit na Central amasung State Government na Thadok tuna thamliba koki khulai paiba sing athubada laksin biu Manipur da leidiba IDP sing mayum da hanjilhan biu Hairiba singasi thabak onthok pidrabadi me mari lisingni kuntaruktagi Sidrifaoba Chara Henbagi Khongjang sangsilagani haina lengak ta hana khangan khraba matungda Chara Henbagi Khongjang sangsilakibani Ngasi Chara Henbagi numit humni suba numita Manipur lengaki Home Minister Gomidas Konthaujam laktuna yanaba ma purakwadagi Chara Henbagi Khongjang adu Handokkhre Ngasi Wangjam Premjit na Chara Henba lepnanaba hainaba lakpa aduda Home Minister Gomidas Konthaujam Oinam Assembly Constituency MLA Irengbam Nalini DC Bisnupur Puja Elangbam Nambol PSK OC Aribam Nabukumar Su Sarviyaki Hairi Taliba demand singda Home Minister na Chahi Amagi Manungda Thabak Oina Pangtholagani Haina Thajaba Pibadagi W Premjit Gomidas Konthaujamna Ising Inbiduna Chara Henba Handokhanki Tungda MLA I Nalini amasung DC Bisnupur Puja Elangbam nasu Premjita Ising Inbiduna Pithaki Yanaba Purakwadagi Masa Soktaraba Wangjam Premjit PIC Oinamda Pukatuna Laikanaki Amadi Imphal Laiba Hospital Amada Makatana Kangkhat Ananaba Laikanaba Pukat Krihairi Sursampur Maita United Committee ki co convener Naba Ningthaujamna Phongdokibada Home Minister Gomidas Konthaujam Oinam Assembly Constituency MLA I Nalini amasung DC Bisnupur Puja Elangbam laktuna lisingani kolumdoigi megi tang ahumdagi hauduna Manipur da thokliba chahi ahum helaklaba irang asiga mari lenana illegal oiba armed group sing Union Home Minister amasung state lengak ani punna chahi amagi manungda disarm tawhangani loinana IDP sing athoba matamda periphery area singda resettlement tawhangani haina thajaba pirambana Premjit ki Chara Henbagi Khongjang asi sangsilamba adu withdraw tawri haina lauthoki IDP Takhelambam Gemo Maitena Phongdokibada Home Minister Gomidas Konthaujam laklaga Sahimagi Manungda Taliba demand singasi Mai Pakna Pangthoklagani haina thajaba pirambana Chara Henbagi Khongjang asi handokle haiki IDP yum da handokla asi mayam punamukya apama khoi sarkar isu IDP mayam sisilai basi Sarkar so awa ma oi ni ko please mayam gi awara pamni la hona ba mayam ni ma khang thung da ba tamda sarkar da kai hairakadagi sarkar da kai tawakadagi haibisi asi khanari na adu yum na hanjila ka da anik tangdu leitana leiba mamdagadi amuk chela kasmana awa na kai hamnang dori adu bisu masai ki exam ta wasna fast step oi joi ne ko koi khulai pai handa basi adu masai fast step si hek or matung sida akoi IDP si sigam jamsin na ba asi si sida masai exam ta or ka de exam ga le dia doi ne asi ma koi kan hona